Sel Lauduna Kuki terrorist ki post security force ta Thokhre habigi wahogda Irang Thokhre Kuki in Pikang Pukpina lupa lak tara charaga saibol da leba Kuki terrorist singi post security force ta Thokhre habigi wahogda Achouba Irang ama thokle hairi saibol post asi Kuki terrorist singi strategic post amani masi phawraga atopa post singda maitei singi mathakna sathaba langi khulai amadi mathau tawa polam khudingmak loina puthok posin tawriba afam amani saibol post security force asna ki bahaiba asi lemhoriba Kuki gi terrorist post singi logistic line sutatle loinana khulngakpagi thabak su Kuki in pina tawro Kuki village volunteer singna tawraroi haina lauthokre hairi Manipur gi sahi 35 helaba gari sing sabkhaiduna manghan gadauri Manipur da sahi 35 digi helaba gari sing manghan naba thausil laiba India gi state ki manungda Manipur su yauragani thausil asigi makhada sinabagi matam helaba natraga sahi 35 helaba gari sing scrap taunaba thausil Manipur vehicle scrapping policy 2023 Manipur langa ki cabinet efamna yaw pikre hairi